November kun mathoi miyam na sintha leptuna sangai festival yaning daba phungdok minasi kokomi miyam gi apam bagi mayok ta lenga na sangai festival pangthok na sem saba loikre festival si stall pham gadaba singi list thokre lenga na sangai festival pangthok na ba thaurang libas ki mayok ta November kun da ITP singna sathagadori ba mass sit and protest asida miyam puna saruk yaminasi loinana sangai festival hobu numit November kun ga mathoi makhata na miyam na sintha leptuna yaning daba phungdok minasi haina kokomi na laibak miyam da paujalakli ngasi nungthil lamphel da leiba kokomi ko office da IDP sing yauna pangthoki ba paugi mipm amada kokomi gi coordinator khuraijam athobana hai manipur gi miyam gi awa maisa kya bu tungoi naram laga pia lenga asina pangthokna ba khotnari ba sangai festival sibu yaning da ba phungdok tun IDP sing goeba mass sit in protest sida miyam humna saruk yaminasi sai ani hena masagi maram namna refugee amagom punchi lelingai serakta lenga asina harau kumai shilaga yawshulu ba habisi malem gi miyam usit loida ba wapma mane lenga asina miyam gi fundamental right mapung phana phangan bada mai unsin gada ba matam sida tourism da mai unsilak pa thawang asi maram sada ba mathonguk da ba lamdam asigi crisis asibu namsilaga thamna ba khona ba thawang amanaki maram maduna president rulenga asina sinduna pangthok dori ba asi miyam puna saruk yadana ba pirap lawmina saiki Indo Myanmar gi ngamkhai sambal khabigi sathari ba thabak sing review tawkhri Indo Myanmar ngamkhai paringda Haujik sathariba border fencing ki thabaki matangda Governor Ajay Kumar Bala na share loduna review mifam phamkhri Rajbhavan gi conference hall ngasi pangthokiba review mifam aduda BRO gi makok thongbu officer sing border road is ki additional DG amasung kungamanga suba PRTF ki commandant saryakhi mifam adura mari lainaba officer sing gi maikaidigi ngamkhai sambal khabigi hauji sathariba thabaki progress project asigi overall performance amadi Key operational issues in Matang Marik Sumba, Governor of Podonki, Lodina, Gangkway Sambal Kabi Tabas, Hiano Kumang, Yangsina Sanction Gamna Honavada, Security Amadi, Communication Gimatang, Lady Wapam Singsu, who talk to Nakanaki. Governor na Progress Lane and Gangkway Sambal Kabigi, Tabaks Atari have Wapam the Tagat Amadi, Apian Puntokaluna, Government Gimakay, the Gisupi, Biabamatin Pig and Habi Tazabatamki. Ngasi pangthokiba review mifam aduda Chief Secretary Dr. Punit Kumar Goyal, DGP Rajiv Singha, Additional Chief Secretary Anurag Baspai, Commissioner Amadi, BRO amasum Assam Rifles ki makok thongbu Officer Sing Deputy Commissioner Sing Sarugyaki. Sayol amagi manung da lupta sang jarakadabani KCP taibangan ba lup ki mingsa thina bokhona riba rims ki mari laina basinga madi ozagi maikhum uptuna Manipur University bu corruption ki maru hulan laibak thibani hairaduna maral mapot pharab ozagi maikhum marum da geng khutpu sagatuna sathariba Tauksing Kudatigi Lekadabani, Loina, Masida Sienari Besing Sayolamagi Manung Lupta Sang Jarakadabani Haina, KCP Taibanganba, Group Natadora Pachiro Lamana Fundorakli, Serolasin High, Loki Mingsa Tina Lalong left and a Yatliba Rimski Medical Superintendent Director Dr. Singmadi, Mamang Lupasina, Maming Mata, Lauk Toktuna Maralgi Matu in Serak Piragan Hena, Lupasina Tamki Buapam Sing the Ahong Pamataki. Rims ki case CLP raga yanakre habisi aran baw phamni Rims bu sandan pham oina khanduna thabak thorom kya chathariba MS director amadi doctor gi imung manung staff amadi khangna sanaba thikadar sing amadi makhoi sing asiga naknaba miyoi khujokhrana KCP taibangan ba group asina Rims ta CL khra launaraga Rims ki wathok sing gi matang na yasina khiba leiri haina Pauturak libas kudak tagi lepkadabani. Nakala maramda hausik oiriba Manipur University ki asengba masak asi mapu panaba awang bathaki mahitam sang amaga pangkak oiri haiba yare. Maramdi allied subject haina recruitment hapchin ba sisu supna tagi subject khargi miyoi khara kanana ba Pandora box hangdokpi bu sak mane habi hai. Allied subject haiba wapam asi NCTE gi regulation asu yaudabagi mathakta asoiba ki ama lairagasu recruitment tawgani hairiba sina tongna teacher education ki maraiba kari oirakata gi haiba khangmak ngamdabata natana asoiba sing asigi potlam sing kanana pugadage haiba asisu hauji ki oina asoba wahai ama oirakli Kanglai Kunai sida Kunda Minariba Miamna Manipur University bu awang wathakta launariba mahailoisang amani haina khannaram badunga sidi Operation of Eradication of Public Enemy KCP taibangan ba group na thijiluba matamnadi matam gi BC amadi ma kanaknaba khuchabi amadi geng khutpuga sangnamnaba yaraba ozagi maikum upap masagi sinphamdagi nathairaga Manipur University
business center amagum onthoknaba hotnariba professor oza HOD kharana BC ga laktungnaraga AMU asi bribe amadi corruption gi makul onthorakpa asina maram oiraga mahiroi khunai goinadi atuki matik laibak thiningai oire haina lup asina laudaba ngamdi masigi sab saba khudam oina laibak miyamda lup asigi mot shilaga operation on eradication of public enemy of KCP taibangan ba group na phanglakpa finding khara miyamda thamlakli mathang West Bengal ki Rajbhavan na operation sathakri West Bengal ki Trinamool Congress ki MP Kalyan Banerjee na state adugi governor CBH Ananda Bose na Rajbhavan BJP ki criminal sing sangsinduna Trinamool ki workers sing attack sathanaba nongmai maru sing piri haina allegation ama torakpari gi hokiba ningthokaba numita bomb disposal squad amadi tuan security agency singi makoktom official sing yauna red sathakri West Bengal ki governor CBH Ananda Bose na lead toraga nganung thilpung aniga minitra ga mangarom tabadi horaga athengba phau operation tu satakhi operation adu da disaster management amasum civil defense department gi miyoi sing yakhi operation du sathadringai mamang Rajbhavan na leirama miyoi khudimak mapana hoidokhi loina civil society amasum journalist gi miyoi kya su operation adu saruk yahanki ari attack Kunga tarukta sienaba Maoist ki top commander operation hatkri security forces nama sumisa miyam ki mathaga tuan attack kunga taruk sa thabada sienaba ni haiba Maoist ki makok thongba commander hedma Andhra Pradesh ki Satarama Raju district security forces ka khuthona bada hatkri Andhra Pradesh Chhattisgarh amasum Telangana gi lona bada leiba Mare Dumoli umang da police ka khuthona bada Maoist lusing badu hatkibani Andhra Pradesh ki Director General of Police Haris Kumar Gupta na ki ngashe pung taruk tabat nakal ani akan mamon khuthona bada Madabi hedama yauna Maoist Lalhoulup taruk hatpam ki mafam adu gi akoi bida makata na thibu humbi gi thabak satari police ki makuta laikhidraba Madabi hariba mi iskumza English ngam samapan ga marfugu mathoi da Madhya Pradesh ki sumar pokhibani Magna People's Liberation Guerrilla Army linkatuna CPI Maoist ki Central Committee ki member ki Miyesi hingna natraga sina phangna ba pau pi bangambada lupa lakh yankai gi mana pi gane haina lakthokpa laikhrabani Singnung da paksana tharama popi pambi loktang sang ZUF na mangta khankhri Kangpokpi district ki manung hanjanba Singnung sing da paksana tharama popi pambi singama suma khoi gi loktang sang sing Zirang United Front ZUF Tiger Force na mai thadokpa amasung pana singba tawduna mangta khankhri Khulai paibalup asina social media ra thadorakpa video clipping amada hai hanadigi hauna tawganu hairaga asum tawi Zirang gi lamda Kukiland leite Tiger ro leite kanana su eikhoibu thingba ngamloi tawkhrabari tawkhre nupani na adum mathang tawrakhi gani haujik su tawri basini State Force amasum Central Force to onsiladuna video footage aduda hai nakhoi su ekhoi gi tung ilau isin inauk sing puna thabak tomina ba kaide nakhoi de asiguma mafam sing asi sang mangam dabani ekhoi na haujikti hana sanglabani ekhoi gi tung ilau nakhoi ju thaba asta yauraga di reward phangani puna thabak tomina si Manipura kangluk irang thokraba tungda singi manung hanjanba mafam kayamaron popi thabi gi sangwong khalakpi ki report lai Manipur Police BDF amasum Central Force ki pula punsilag haujik su popi pambi yathatpagi thabak tawri adubu mafam mayam amata tharamba amasum isam chamba misam yamna sangmada khudong sada boibana sangsilubaga popi pambi yanbada pamdaba thaudok kayamaron tholakpa yabana security force singi thabak su khumang saksin bagudi asiguma tanpham asida JUF Zirarung kundabam pham singda popi thabagi yaroi hena mangjongna lakthokiba laikhrabani hena su paus makhatana phongdokli Lan manungda asoba thaudang lauramba Sin Kuki Mizo Army haiba khulai paiba lup ama muthatle haina su lakthorakre hari Haujikoi na di miyam paus matang sa lusinjarage masu makhataba no update miyam puna ngai minasi